lakle lakle Inspector Tayai 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 Ahan mamakta da Inspector Tayai tabiri basimbu James Saigurjamna taramlok sabu loinana ikokno na khurumjari ngasi chupuduna laksari Inspector Tayai Jamapan ga kunthra ga ni thoishuba tangka Sandokchariba Inspector Tayai gi tangka gasi Manipur thokliba irang asida leikhidribasing amadi relief camp da leiriba awa ana taribasing gi maramda sathajarakpa tangka wari singa sikhangba yananabagi dama Inspector Tayai na relief camp da laktuna miyam punamakka wari sanaduna awabagi mapawsing asi tambagi mawongda sanajaba tangkang ngasigi tangka gasi mamangda sandoksakiba kiyambagi punsi wari adugi makha ahum suba tangka ngarang kiyamba amadi linthoi makhoi ani wari sanaduna rengeda mapabungna ukhi hariba tangkak adudagi makha mathang mathang tabisi asumna pabungga mamanabdu wari sanaki wari sanaba loraga aina kandana leptuna lebadu aingonda hangkatna pabungna yenglaga mamit makhada nontaki mahaki mamanaba mana yamna thajaramadu adumangna phawbada pabungi maying biraktre kaisu kaiba leiti aidi pabungna asengba ma khangdokna duna wari sanabado madu yamna nungaiba fawi asengba aingonda leiramba pressure ama kakti phaina khale pabungna haibado kaina saurunu thodose ngasi thokpa thodong nangonda ngangkraba matu karimata khaluno landraga lore ekhoi miyoiba ngaktane mi amana magi mateng pangaga lore thamoi sengaga lore lanthuma haibadudi talaga loina phang mangkiba mikupta loina mak ot on kribasi hojik ekhoi gi phamda karibu leiribage nangso karimata leiti makokta gi hawrage loiba natro hey 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 loi babule achota tolo kana no ada lebluse aina wari sanagano lepkano hairaga khangidana khangni haba as kamai tawni akhoi babung ukre kamai tawni nangbudi horen soidana ngangbirani aduga mafam si thadokna chatke habra keno ma soidana hairan nangsu aiga thengnarubadagi waring egi maraga sida karimta khalono kyamba punchi se nangi da maktane nangna waba mafamda ayawgani nangna nungaiba mafamda ayawgani ai chalukige pabungna ngangaso ngangsa sanoba ai chalukige devan ai chalukige hoi phana bakara silo he yade ka kokche le lore as karimno nang haido ai yani chalo as natimi kadai dun chenme wa hong jali do kari no ne si mapa jani yadadi macha no bi jore ne hey moi gi ka ma leibani macha no pi mapa moi tunga leibo madu ka do thong sat elon han gi madu lai khrom madai di macha no pi se ha mapa na saw de changandradi adum yum hong jale lore somna kan de as mathong sa bwa na te nang mina khoi bu kari ning khan doin relief camp sida leirga ne adumaina longno leina dana lohong khongdong gi hardi as mina nong na dori jan kana na nong na dori ge ha kana na nong dori ge ai na han bro relief camp da lohong base mayam pura ma khangdri si loina khangal lo habani khangal ladi nuksiba ani dugi wari du khangadi mayam pura mana loi misang sanga dong nang bu horan bro linthoi bu horan biro hey sab manarabani sida di lairabani na khunma kana su leitrabani nei bungo puna makok te hogdo leirabani sidagi muk sat khraga hayeng thieng dana yum panbi matam so muk thieng ba aduga makok te gem hogdo wa do sarupudi sida sum leiminaraga sudana nomdana torga pesa khra talaga makok te gi hobu jum mena pharabani ai matang mum charabani mapa sina sauri se kariuni gengjol as adiam pakhale horen muk ni thoidu mungang bidana as adugi kari su khallu no me aina hari sini se pharabani isorna selise apabagi da ngaktane seliba singase apabagi da ngakta adudi akhoi mugum mai loi saktane se torisi isorna selima se si apabani na lobro adudi isorna sinmanati he adudi asongi kanglup singdunu sinmani kano moina horopani moina sinmani akhoi khadu waya bro moju waga dori ni je nati makhoi buji maning tamna lera bro makhoi bu nungai na lera bra makhoi na song phandana ne kumai harau tawdana moi gi di mahuk sagini sirasu narasu ama tawrasu dum ha sidi mi dharma ne kuno nongnor bai wanati hoini adubati adu idm na pakale hojik linthoi bu soidana makki makhoi babunu nganglamani kaiso galun ai makhoi ma padu chalaga ne kari ngange do haipet lumga tarak kari su galunu da nangi na taw leiringe da
Nangi mai shop Japonte. I saluki ge kari suwarono. Phone ge recharge ki matang di loi ge dore ko na khanar siko nang khar thunu lo marundo ai am to khangning ba kari su khalu no masana pininga saira mi do mapa na haiba do saurunu haina singna bagai du di loi na tatle hari du di kari am to khalu no yeng di yengu kumai haujik na film hogodor ban film hogodor mi ko ai to chalugi am to taro ki ge ba am to khar thunu to lo ko duga hoida yare da wari sai ta oi ba Yamba, 손nakanda 정점이래 마. mayam, 와펌세, 야야 나오면 지금 못다. 거리는 또 시디 뭐, 시디 거리 도래. 와펌세, 거기 하이저렇게. 거리는이, 뭐 사시부, 이슈 따이다. 감도 분을 도르시고. 바보, 거기 분은 하이저렇게. 손다, 야마, 시다부터 밤비고. 야마 시다 밤비로 이때부터 이 꼭 도록해. 아두가 이산오빠도 뭐 강은 가더라. 이산오빠도 바깥가니 마디 강은 비론 야르가디 마마던 꼭 도비로 야래 야마 거리 눈이 항상 너 거기 시부 능기 기야마 거리기 능기 뭐 펌시다. 야마시 속부대기 마파는 게 그게 세계들이나 법이라고더기 마파무시다 붙인 줄 알거든. 그리 해봐. 마파무시다 붙을 해봐. 뭐 와로 위에 야마 고록시 마유마케 좀 넘어 이자크라번. 아두부 마파무시다 마하게 로이나 비에마디 마찬오파 마파무시다래. 아두부 마하게 콘가 보이나 마파무도들래. 마시게 팅보다 깜놓기봐. 코토노부게 토도도다. 농민의 북cep도 반마디 마파무시다 부럽기번. Hojik makoigi garido thongan me asti gyada dono le asopasi hospital da proper pudrabadi kudung sakada mande habadagi mafam sida propan lelu kemes dia topa gari somata leti club ki sinau sing ningon da pau pirpadagi ekoi imana bade bana asida gari ma hangba sakri asopasi hospital da puno nabagi togjaban aduda lambi da sum leibudu nungai tabadagi lelu kemes gi get me asa pusan jarban secretary na magi loina bi kokthop sakri na khoigi thabak sidi yamna lobu thabak ni relief ke masida de shuma sokpo pusalakuna mafam masida sangan ba haibadudi ai di kya hen yani mafam masida kari gumba ti bo humbagi thabak chatharo koine leribe relief ke masigi koi bedasu manak inak nak pedasu army ki kem lei mafam masida sumaina hi nai ta ba singa si pusale harabadi mafam masida leiribe sing miyam punamak si suma koina thajaro koi bu ngakpi senbi bagi mo tai koi gi mayok ta soidena lerkan pabung wakhando pabung waro biati mi gi punsi kan badi koi gi thodang na tabran pabung masagi mayu makai loina mai chakraba adu mafam asida relief camp da phamdunu leibagi mo ta yengna ba singul lamba pa gani haiduna mafam adu khun ngak poina le hori pabung makoi ne solo papala ko matam da koi na makoi bu kan bidrabadi kana kan bi ga doribi ai kyamba nang ningo da ta kada ba natin ai loina khangini kun ngak pa haidudi miyam puno makini khangini irei baksigi da mutani adubu makoina mafam asida pusalapagi mohta atai khunga pa lerbe singnu maha punam nan hospital puno honaga dabani pabung waro bi bete pabung gi thak khamjabagi wanati makoi asokpa yaman khibadagi gari ani ahum thono porakani mathang sakhibadudagi makoi gi gari si yadabadagi lambi da lebeda imabel sing check torbe sing khangpadagi gari amu waine nabagi question chen adubu mafam asida hojik nu midang da gari wai thuai sen tobudu phrak tawdagi aigi manaba debana so mafam asdi miyo emaga gari wai bagi sakrin pab yare na koina ne loina phana basel aduga aigi wadi ne masigi matunga phatanung da thololabadi madugi daito dina koina logodabni ko aina haribasini mafam asdi leribe miya punumaktane gari gumba ek masida no koi sorok labadi ai koi da tainarak laba madu punumakina koina daito logodam kadaino moi pab kayam soge sibu kayam soge yamna sopuna teda 북셰프 시다 파우도 그래 아샤시나 사시 프로프록샤 에이나 그리고 마 파타눔다 도끼바 다라바디 나마나자 통노 와나 레오라니 타코 샤르파 말렘데 마디 펑다 레오이 좀 기베다 나리 에이나 호도 피람트레 마부 꼬비락시라
यारे माबु हौदोरक्लगनो मेमी वखन सोंथगनो अखोगी रमदम अखोइना ngakjagdabane kanana su laktuna अखोगी लमदम असि ngakdaba nati अखोगी लमदम ngakna nogidaba aina karigumba thawai thakiba tarabashu nangna sokthukadabane nangna namitgi pirang sinthagdaba nati karino moi ba una habiridu bo karisu toroi inaksing gari kamai torge 카라토노 호스피탈도 보라디 파니다 이때마 에코기 때마 마시 자크리 뭐 쇼든 먹기 가리 부드노 라니 이때마 카시도로이다 아타이테 속분한테 북셉스다 파우도키면 간도 바깥비기 내때마 야만에 때모 오는 게 하버기 에코이 남들어 꼭 돌아보네 가리 라니 예 마양 소스텔랑 가리 뿌려 라이라이 가리 뿌리로 솜다 이때마 어디 야마시 호스피탈 보도 부너나 또 paisi kiamba amta paisi pani launi deman si paisi launi yani itima swaida dum lebiyor memi aisa luki muitamo aisu hospital da laki natere titem akai gari mo musinge aduga item hoi mafam du mu sala susana batausi kento wabirun kiamba koi deban ko koi loilene akai puna mu sala hospital da madugi daite do pula logzarurge itima karim du kambiron gari thoro sana batausi kitang thuse यारे थोड़ा मोइतामो करीनो ने तौरिसिबो करी मफम मसिदे अशोकपो मी अमु पुसलमा अदुगा खुन्नापो मी आर्मी सिंगसिन म करी हागेदोरिबा थबगा सिबो फबनि हाइना लौगदोरिबा फत्तबनि हाइना लौगदोरिबा मसिबो इने पुक्सेन पिक्सन मनि हाइना लौगदोरिबा अदुगा कियाम्बा हाइरिबा ngangasina asuk kiamna mana awot apa sari bisne kari mafam masida ai tasena leningoi dori ai atopa relip ke mamada ai chani mun lore asumna sar matam khrade khoi adoma khauki mafam aduna ai galni thoiga mari leni haiba relip kem da leba miyoi singna nimbo da magangnaki adu boy khoini na karigumba aran da thaba amata tawbana tabanina mafam adu da leba mi singna अखोई निबोदमक नुंसिबिक अमरोमदा लिंथोगी पाबु महक्ता सेंगना हायरबदा रिलीफ के मदुदा सोयराक थोकनी हायदुना पखचबा वाजबा खक्तन मदुदा नतना मसागी लेरंबा लनथुम पुरमक मांगखिबदगी महक वखल यामना नुंगाइतना मतम पुरमक उंगदुना दमक लाइकी नुमिद अदुदा अखोइना अशोकपा कोरोबु मफम अदुदा पुसलखिबा महक्ता सेन यानिंखिति अदुबु अखोइ मयाम कुचेन चेंदर हॉस्पिटल दा मतम चाना पुखिबदुना याम कोरोगी पुंसी कनखि अमदी hospital digi yama koro relief ke maduda laki mayam somdam changjal ke me somda lambi da phase mayam akoi yama koro hale mayam tek ta kaidene yama koro mayam ngasi relief ke sida hale mayam tema kari khange ngasi di ite munan han makai waramadu tema ta habiudna mayam maksam ta habiudna मसिपुना मसे रिलीफ केम सिदा लेरिबा इचेनि नाउसिन मरुइना रिलीफ केम गी सिनबिरिबा एखोगी सेक्रेटरी ओइबिरिबा इनाउ मोदो अदुगा इनाउ कियाम्बा अदुगा देवान मखोइना कन्न होनबदगी मतम चाना पुबिदुना इगी पुरोइबाबु कनबिखिबन मदुना लमदबा तारबदि मसादगी इ यामना चपननखिबना खुदुम थिबा फावबा थोलमबे मसिपुना मक्सिसु आइना करिसु खंगजबदि नाथि mahakpu yengliba doctor aduna engonda hairakpani tasengna hairabada aikoi yummai tumna mai thakraba isagi leifam machet amata leitraba ngaktani mafam asida leiriba sing aikoi kanada kisu ahen mahaibedo amata leitre aikoi mafam asida chap manana aikoi chak chaluk amada chaminabagum insang ama mathel amada aduka chak chaluk amada chaminaduna leiri adu aikoi gi iramdam amati अखोगी वाना सागचरप अखोगी मंगलान पुनमक्ति लमदम तामलबा अखोगी खुंगंग अदुदा लेहौरे अदुबु फत्रबा मखोइना लान हौरक्तुना अखोइबु नमदुना तानदुना ngasidi अखोगी लमदम असिदा अखोइ मिचेन हेले अखोइ मफम असिदा चांगनिबा हेले लमदम असिगी पुक्सेल चावरबा नुंसिरबा मिपुम खुदिमना मफम असिदा ngamjaba khara katuna अखोइ ngasi phawbudi अखोइ हिंगli लिंगा की मैकेरी की चेंग चा खरगा पिबिदुना अखोई ngasi phawbudi chara hendri hoi
mafam ase yum amadi nati yum amagadi kaidongda sumanaroi mafam asida leiribasing aikoi gidamakta paniam honabirabasu aikhoina kaidongda ningba thungadaba leiti maramdi yum haibase swargani swargadagi henba karisu leiti adubu ngasidi tangoi taraba aigi yum inkhor madubu ngakna nanabagidama kun ngakpo ina lehauba aigi puroiba mabukta nongmai maruna panduna soklaba aduga miyamna amuk magi punsi anirak suba mapok oina popiba masigidama hanana thagachari miyam punumapu hanana thagachari itema kap kono itema kapayade mayam koba khose mayam punumak ekoi angam mathakte ekoi mafam sida leiribi sinau singida makoi honakini aduga hena sauthuk charibadi mafam masida leiriba yamna naha oriba kyamba aduga akhoi marup deba makhoi si matam punumakta aikoi gi relief camp asida leiriba sing asigi makta aduma khona dunu lakhiba ngaktan aduga matamna puraklabadi aikoi nungaiba pausidi matang tarakane haibi wafam lei adubu manungda khara yasanada khara leiribani na khoi masigi nungaiba sibadi khoi mayamna kona dum hajarge mayam pura maraso dum khanga wafam ne hajariba yam khoro lingsim birakse yam nungai ai mayam pura mako hanena thagache mayam pura mangna aigi mapok amuk hana ponbiba ai aduki matik sauthukse tasengna harabadai taibong thadoktu chatlagani haina ai chapchana leplori adubu aibu purakliba gari adu lamakhangdi yakhidabadagi gari adu illa khara laki imaibel sine lambi de check toramadagi asokpa yauri khun ngakpani hairuba matamda imaibel sin adukki matik makhoina kochen chendon honabiki relief camp asida pau piki relief camp asida aigi loinabi memi amadi chanupa malem lei haiba ai khang adu ai shokle haibasi makhoi khanghaninkhidi karigum ai shokle haibo wafam asi makhoina takiba tarabadi makhoigi thamoi kaigani makhoigi punsi kari oigini haiduna aina awaba oikhi adu mafam asidagi imaibel singna pau pibiduna relief camp asida aigi inau nungsiraba kiyamba aduga deban aduga mafam asigi relief camp gi achokbu daita lobiriba tumba saba khangdan honabiriba inau moduna punamasi kochen chendon honabiba aibu matam chana hospital da bokhatbiba gidama haininga leitena thagachari aina soktuno leiringai matamda mafam asida leiramba ipagumlam amana aibu mafam asidadi mana changhaninkhidi chumi army sunakna leibanina mafam asida khun ngakpa amana sok apan nangduna mafam asida changba haibasi miyamgi khudong thigani haiduna ipagumlaba duna mahana khaloi adubu ai mafam adudagi konglei yangna so ai hospital da chaninki silinau singna sinbiduna ibu mafam adudagi yangna puthopiki haujikte ai mafam asida naba phaduna muk lakle adubu matam aduda leiramba ipa ibungoduna aibu mafam asida muk changbasibu mana changhaning loidaba jala yamba koro adu karimda khanbirono mafam asida leiba aikhoigi ipagumlaba hal makhang yamna wajabani chaba thakpagi mayam sida leiri sigi ising masing ki kari yamna wajaba hani niom khitang di chumna leijaba hani adubu bana wajaragasu haujikti yamana tekta kaidana dum laklabani na yama kaisu khanba leiroi aduga ipagumlaba du sumasu mathai yamna sajara magi leiramba lan thom pura mak loina tangoi tana ut on khiba aduga leiramba senpham singbingoda loina santoba bank account oina thamaudoba masagi insurance lehodaba kariguma policy mata yauduna sen tungsilibani do haiduna makhuta paiduna leho adu ngasidi low inkhon puna pata puna loina maina tumna chakraba matungda haujikti masu mafam asida khoiga awaba khangminaribani kariguma ipaguma dun haikhiba wafamdo yamana nugaitaba leragadi ai secretary modugi maikaidigi yama korogi mafamda ai ngapidaba ai haijari nati aini ipagum labaduda marobo karisu leijati ipagum labadu kariguma uragadi ibungo ai mafam asidale aina matam amada haikhiba wadu ichai bungo waroba yadi matamna phattabanina mafam asida sokopan mioi kaya amaru pusalakpa taragadi aikhoi mafam asida relief camp hangba nati aduga hairiba khun ngakpasing adu support tawduna aikhoi yokhatli hairabadi aikhoi da lan ugadra haina aina matam adu da khankhibagi wan yamna nungai mafam asida leiriba
isa sing mayam no matam sana nangi punsi kalle tabada ai nungai ba phau ai na ngang thokki ba wahai na kari gumba nangi thamoi da nungai ta ba phau khrabadi ai pa bu ngak pi pam kari mata soi ba leti pam ai di mafam asida mu haksang phaduna lakle haibagi wa masi noma gumba nini gumba ai gi samale aduga ai gi loina bi memi mafam asida leijari adubu ai di relief game asida laina na bagi da maksang lapanati kari no ni bungo harisibu ai gi wahai du ni bungo gi thamoi da nati pam ai khun ngak po oina duma lein kari haiba isagi iramdam isagi inkhol isagi lamdam sana lepak manipur hanagumna adumak tekta kaidina thamnanawgi damak khun ngakpa lanmi aman isagi tongjaba thidnabagi tholapusunati ai karigumba rajniti amagi migeng makhada ai lei kanagumagi ithin amana ai khoibasu namthabangama ai khoidi irei pak iramdam kannanabagi damak tholapa phammunanabagi damak achauram kananabagi damak corruption tawnanabagi damak oijaba thinanabagi damak michang khomnanabagi damak solaba tola tarba singda nongmai maton onsinduna gunda sananabagi damak aduga nungai yaifaba imungdagi sel munduna nungai na punsi lenge haiduna thorokkibanati aidi khun ngakani pabu khun ngakani ai khoini iramdam ngaktana kanana ngakani aigi nupi angang leiriba aigi imung manunggi miyoi singdagi phawba aigi irei pakna lui haiduna khong thangdorakrabani shiba amadi changba aigi phamda karisu leite pabu isagi wafamsi tarubada ipahagi thamoida chummi isana haiba chummi nakhoigumai cha kya leibana lamda masida ngasi aikoina tangdu leitana leiba ngamlebani ngasigi haurakliba mirol punamona khangadabani ngasi aikoige leipak asigi mapu kananoi ngasi aikoige leipak aikoi kanana ngakli aikoi lamda masida leiriba miyam punamangna isagi iramdam ngakpa natana kanana sungakpa ngam chumi aikoigi mangkraba lanthum madu hanjananaba aikoi hanna yengbiraktrabadi koi mayamna honaba ta aikoi isana isagi thodang lojaba ta chumi naha haiba leiti ahan haiba leiti mari baki damak thawai thabadi changna swarga kabani hainaribani koro haini yamna sokthokse isagi damak aini yamna sokthokse nakhoigum lagi inkhaliba naha kyam aduga mama halibaki damak ta siba naba khangdana thorokliba singdo makhoigi mafamdi pani khai khumnari ipana haikibo wahai kharaduna ne nang nungai trabaji ipabu warogunu koibungo babu ai karimudo warogo leite babu babu ai tasengna makide ai ngasi no mani ni lejarga yamo satkadamani makha makai pang lojing loya tam khraba mafam aduda irei pakiram da munga na nabagi damak ai amok shoidena chatkani pabu ai shoidena chatkani yamna nungai ngasidi aikoigi pabungasu aikoigi yama korogasu wafam ase dum sengdoknare haitare yam nungari mayam mayam khoma ahobom da khuje mayam yam nungari yama amta imindu sangna batos somda yama somda yani kyama nakhoina mateng pangmiba ai kaudi ko yama kaisuna thede yama dadi lo asumna matam khara hokiram nongma numidang waira mama aiga devan ga famdunu leading da hatu na linthui chensilaki aduga yamna pakhana kyaba devan sondam talo aikhoidam tista songka rom dam do chago kaino haidubo noi de ka sang haidubo noi pabung mung leridi as aikhoi pabung du kaino ma tokhreba amta changjalo ba sonda amta changjalo ba as kaino haijibo aikhoi bete changadro kaino tong leidubo kha turo haibini da changwa haiba lo changsilo kadaino kaidorge tu sida domna turugane opusite yasan gre duga ai thangkat baga matang ngamdreba kamai tawduna sibo phamung sidam da thangasi ngaiko kamai tawni sidi hospital da pubuna phani adudi kamai tawni as gari su leita bini tawri mo saida gari sina ben ma khakleb du sigi a leira ma kharum dani aduna ne matam bhaiga phatiga gari yaiga yadiga taw pharise ai chalgane gari du wairage nakoi sirgi club secretary tawrogre kero abe thongan bogdo thangtho thamda bringom ai gari du phat pugal hospital da punaba tawrase sibu gari to boiram dono sibu ngako magi se kokta siksele natraga ongchi bibi goli sabro
BP की गुली थी साहब ने अदुदी स्ट्रोक तो बोरी जाला करीमत कौब करीमत ताद्री मसी मखा तारकदा हॉस्पिटल योबगा फसेट पीबगा महाक वखल तारकी मधुगी मतुंगदगी ऐ कना कनानो हा ऐ मफम असिद पोरिसि कना कनानो ऐ कनानो कइनो पाबुं कियाम बखोय देवान खोयनो पुरकपनि करिगी मखोय नत्रबदि कनामत लित्रो रिलीफ गेम दो मखोय नत्रबदि कनामत लितब्रो ऐबो मखोयना पोहलिबसि करिगिनो नंग रिलीफ गेम दा लेरिबा मयामसु मखोय अनिदगी हेन उद्रिबसि करिनो पाबुं वायम कना गांबियनो पाबुं डॉक्टर ना यम कना लेंगनो ना हायरमनि ऐ तुबिलेव नंग कनानो पाबुं ऐ देवान चो नखोय चखो चलो ऐ ना हायरबसि ऐ फोन तो मणिकांत तो फोन तो ने ऐ हॉस्पिटल दा ले हायुने फोन तो ने माबु पुई पुरगा ओनजलगा खोइदे सौजल पुरा दुर्भाषा दुनी द मसी मिस ऐ न हारिबछि नंग कॉल तौने नंगो पाबुं ऐना पाबुं मणिकांत तो कॉल तौरबनि मादी थबक अमा सथुए हौजिक्ति हॉस्पिटल दा लाप खुदोंग चाररो है कोना माला अगेन हारि करि हाइबा वफम दुमा माना हाइरपा पाबुं ऐना हाइजरबनि पाबुं नो वान्थादनो लेरब मतुंगदा ऐ गारि वाइबगी क्वेश्चन चेनरिंगदा फोन तौदना पाबुंद सो ऐना हाइख्रबनि पाबुंना करिगुंबा वाखल तारकलबसु मणिकांतदा हाइद्रिबा करिगिनो हाइदना पाबुंदा सोइदनमके एंगोंदा हाइरकनि हाइबसे ऐ खंग अदुना ऐना पाबुं मणिकांतदा कॉल तौबनि अदुबु पाबुंना माकोनो हॉस्पिटल दा लाके हारि करि हाइबा मणिकांतना कोना लाके हाइबा अदुदी ऐदी मफम असिदा कनाना पुरे हायु कनाना पुरे कियामबगा देवानगना पुरपने करी क्लब के सेक्रेटरी सिंह अदुगा मफम अदुदा लेरिबा नहा मयाम पुनमक हौजिक्ति लौ खरका सुनबा होबगी अयुंग थिना लौ सुबा चनबा अदुगा कियामबसु मोय इमा सोनबिदो थादोकपा यादबनिना सेनरगा लेबा अदुगा देवानसु मखोयगी मतैमगी मचा अमा नाबगी हिदाक लैथोक लैसिन तौबदा ngasiदी मासी थबक चलौदबा सेक्रेटरीसु तंजादुदा लैतबदगी लेकाइगी गारी मवायरगा मफम सिदा मखोय अनिना पुरकपनि करि हाइबा ऐगी मरुप मणिकांतना कोना लाके हाइबा ऐना खुदोंग थिरकपा मतमदा ऐगी मरुपना ऐगी मतेंग पांगदबा ऐना मागी संगोइदे मतम खर लेगे हाइबदा सुमाना यादबा ऐगी लेरंबा लन थुम पुनमक लोइना मांग ताखिबा मदुदगी ऐगी मरुप ओइबगी लंबियदा सुमाना लापना थंबिखरबा डॉक्टर ना करी हाय ऐगी कोक्सिदा येलिबा बेंडेज करिगिनो पाबुंगी से बीपी लोय ओइबगी ओइरमे कैसु तौररोय हाय चटपदो हायिंगुंबा चटलोन हाय मफम असिदा हिदाक लांगतकी सेंथुम अदुगा गारी वारकपगी पैसादी देवानगा कियामगना खरा पुथोरे अदुगा ऐंगोंदा खरा लैबदुगा पीग्रे खरि हाइबा मखोइदी कदाइदगी पैसा अदुगा नंगना कदाइदगी पैसा यानिबा पाबुं कोना दुम ऐ अदुम मोय पैसादा दुम पीगे यानी पाबुंना बीपी हाई ओइरमद्रिसे सिनि हेना फरबन ऐगिदी पाबुंना तना कनासु लैथि पाबुंना ऐगिदी थवाई पाबुंना फतनुंदा थोख्रबदी ऐदी कनागा मुक लेहौगनि पाबुंना ऐगिदी पुपनमकनि पाबुंना सेल अदुगिदमक करिगी वारिबनो मखोइदगी लौरुबा पैसादो ऐ अदुम लोइना हंतोखिगी हौजिक नंगनदबगी कनामतदा हंगफम लेतबदगी तंगाई फदना हिदा गुली लेबगिदो मखोइदगी अदुगा बेनगी पैसाना चिंगबा अतै अतैदो सिजनखरेबा ऐ मोइगी पैसादो अदुम हंतोखिगी पाबुंना नुंगाइत्रसु ऐ मखोइ चलोचो चलहनख्रखि कियामबा देबा नखोइ चटख्रो सेक्रेटरी दो करिगुंबा थबक संगगदी ngahak tang lakpa yar kana lakpiyo hairo
ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯁꯪꯗ꯭ꯔꯒꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯌꯥꯔꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯂꯤꯟꯊꯣꯏ ꯃꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯅꯦ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯌꯥꯎꯕꯕꯨ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯄꯨꯔꯛꯄ꯭ꯔꯅꯦ ꯄꯥꯕꯨꯡ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝ ꯁ꯭ꯋꯥꯏꯒꯤꯗꯤ ꯂꯧ ꯁꯨꯐꯝꯗꯤ ꯂꯩꯇꯕ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ खितंग लापा खितंग हाइदरगा मफम अमदा लौ कई सूबगी मी खरा वाटलेन हाइबा अमोय गाड़ी तोंगगा अयुकी खुलंग नुंथिनगी खुलंग मोय अदुम चटले हौजिकती मेचिन सो अयाम्बा लोइनी याइख्रबनिना मेचिन चंगबा फरक ताबा मफम लेखोम लेनांग अदुगा फौ येबा नुंगाइताबा मफम सिंगदो मखोइना मखोंगना मदुदने लोइना पुथाबा मकै कुमथरगा मदुदगी फौ सिंगदो खाउबा अदुगा लोफम सिंग अदुदा लौ येबना चिंगबा मखोइना तौरिबा मी सिंगसे मथमोइदि लोइना कन्नबा जान खरा नुंगाइगदबा मफमदना मेचिन पुछलगा मेचिन अदुम यहेनबा मेचिन पुथगदबा चंगबा नुंगाइरोदबा मफमदना मी हेक्ता नेगले अदुगी मखोइ अनि खरा चलगा हंतकसे पैसा खरा तानमनि अदुगी पैसादोनि बाबुं आई अदुम पैसादो अदुम पीखिगे बाबुं बाबुं करीमता खनबिगनो बाबुं नाबा फरगा लोरे करी हाइबा आईगी चाना लोइना पीखिगे हाइबा नंगदी कदाइदगी पैसा लौगदोरिबा लौ कुमबसु नते नंगना मखोइ अनिगी वारीदे कुपना खंगिने नंगना मखोइगे लौ कुमबसु नते कियामबगा देवानगी वारीदा नंगना सुक मनुंग हुतना खंगिसिना कमदौबा पाबुं रिलीफ कैम्प लोइना ngangnabani मी लोइना खंगबनी मयामना सुम तमकपदगी ताबनी ओइदबा ngangbा हेतबा नंगनासु ओइदबा nganगिने नंगना ngasi hospital asida kiyamba madi devan ga mating loinana aigi punsi amuk kalleto atubu nangna sel singkhini hari dubu kadaidagi sel no ne ha kadaidagi sel no babu aigi khudop makhak leibani khudop to aina kaithui kari haiba khudop kaithui haiba karamba kanda babu sum relief camp da leibadada kariguma ho ha hairabadi nungaite haidana khudop ama sum siraga leibadu kari tawdoino na anak padai da leiba konsang amada kaithui aduga khutta paisa kitang paibani konsang dusu paisa do kitang khudong sadre haidana ahan bagi paisa do lupa lising manga khak pirakpani atai di paisa do lawraktri babu mapa chap chare aini ngasi khudop adu kaithok lamdrabadi farak yam taramgani awat pasen famdudi devana madi kiyamana makhoina puthokmani matam punamakta aina hanthana khanki matam punamakta aina apikpa thamoi panduna le aina aigi khungangdagi ai rei kai gi masa masuni khandana aina tathi tawoina tawbiki ngangbiki chaibiki aina hanthana khanki aina makhoi bu no mata nungsiba mideng na yengki de mafam masida lakpadasu aina tathi tawoina tawki makhoi chatkera natraga ai satkhora haiduna aina ngangbiki chaibiki mafam masida lakpada mama masabu hanthabna yengki makhoi gi machin manaw busu aduga unsinduna ngasi ai punsi kannana honabada nangi mateng pangduna honaramni aigi de nate mafam masida awaba taraba khudimakta makhoina honariba singkhang relief camp aduda leiba matamda karigumba awat apa ama lerko matamda club ki secretary leriba mayam sing aduga cheliba chongiba ising masing pusananabagi chana thaknabagi polam kaya puthok pusin hondok khunjin ana ayek yorok matamda ahing nungthil khangdana naidena makhoina kochen chenduna honai ai mang mukta do honai nungsiba ngamde aigi thamoisina karigidama makhoidi matik chadabani aigi khungangdigi horokpa laireba machani pidat padatpani haiduna aina hanthana matam punamakta makhoi bukhanki aduga aibu yeknabagi mahutta aibu makhoina matam punamakta
Masi punamak nangi nagunnani nangi nagunnani linthoi makhoi ani bo chat khrabra makhoi ni thongjin da leptuna leiri devan pabung ai koi chasarani pabung kari kari awada pa leiri jano pabung aroi bagi sung khangam gen tawun pabung saising horen gi su kitang pharak ta dau male adu saising amuk purga laksau haibra pabung horen amuk koina pore na muk chadra di pabung pabung ai di sala sen haibani kiamana adu amta hangi jena asai di sum tawle ba na koi ne ai bu ikai khumnari bani kiamba pabung ai nangi na pham da thamlamba ai ne nangonda tukachaba hangoiba leiramba pumnamak ngasi dagi kognaba phare punsi amana punsi gi da makhonaba miyoiba amana miyoiba amagi da makhonaba kadai phawbu ngambagi haibado ipana na khoidagi handaki matang asidagi tamlene hei na khoina ai gi phamda waro puro leirabasu na khoina waro guno ipana ne na khoibu hangoiba tukachaba haibado dinga sidagi leitrabani ko kanano laklibasina itaw kamno bire haksang kamno biraba lingsim biro ai shu thabakchi hek chatho udana isanu pina call torok matam de shu hek paibu ngamodre isanu pana somda magi thabak mafam da lei pabu ngahak tang yoksan biro haidana aingonda hairakpa madugi matung da ngahak lerega mu isa lin thoina mu call torok pududa aisi somda isanu pana kau buduga adom da hane hek chathore madudagi aini isanu pada wafam asi hek hodo bani laune bungo laune nang si phamu laune sida linthoi le si kongno yadarani nangbo linthoi ai su pok se thabadagi pabung hek ta khudak ta laban hana ingon da haibiram bataragadi aina hana su khara yangna lamba yaban pabung ningon tamba matam dudi aina pabung do thingai kai gino na haikanda linthoi no call to biramena hai waro bibiati khasi dam thing dokri hojikpu doctor na kari hariki kaishu haidre out of danger ni hai adubu matam sana pukhalapagidi yamna phare na hai kaino devan asikanano moigi thajaba haibra kaino noi wari de yawbuduni ni nan phone do wari sanai duni na sidi kaino tojibo climax si phajara kana kadai kino sido villain na mu changjali si komai toino jibo sidi yaroi da ngako tachi to minute tachi ngako wafam asi isano pana swingo de ngang laban nei tau gi de salu ya dra ni sa nei ngon dum haire ai su nungai tadna phat hekta labani hojik pu thudok pa isa bi ma kari su leitre haibra hoi pam thoina kodong thiningai leitre hitau na ba ya de sen thungi kari tangai phada ba hospital gi bill na chingba punomak singado ai lai ngai sida ina loina tawjaraga daban pam adugi di thudok pa kaisu leitre chatpadi dum hojik chatpa yarani haibani adaida kokse hayeng amuktang kabak dressing to hongi ge na tawba tusan baduda udi yesan madagi kokki khitang machet nama tatpa haiba tare adu khakta mangai paisa nungsa te chang babung kari so leitre madu yabrane monne yang khigadaban numit mangani tarani sudum leithokpa yaidana ada leiraga kaidawni mahik matai changdana mayam laiminari baduda launa dana khotana mahik kapaktara khota tawni se sidida ingna chingna leira lore achanggo paisa punumaktu loina puthoga lore dana kari haige ni taw aina hari bisu bitaw nambo kari haige ne namgo itaw selgi dia yamba yarani haidani chanu pin hairi ne yaro kadai digino yenkiga daban matik sana ne hospital sia papa doctor kyamaro isanu pa koina line amada doctor oibin mokhoi ge su khangnaba maru mapang yamna le punamak singado changsilaga ne karino genghanna na bai punamak to loina silake se madugi damak tane kari su warun sita itaogi ne haksang do confirm thokpa adumak khan adum leise kari gi wari bano ni taw itaw tangai phadaba changgadaba senpham sing adu di lore adubu itaw na matam chana lakpiri bese masigi di ai su yamna nungaijare aduga itaw wari sanaki ba wafam du di madugi matang du da khanagadaba khara su dumak leibani
wafam ma se ai ni sa nu pa da hodok pa da di isa nu pa na di kaya mu yaning driba ai na di itaw khoi gi phibam du hanjal lak pa da han gi normal ta ba hai bu di matam sang khi gani sahi manga taruk tare tara hai jariba adubu isa nu pa sin di sikhang khang da hek tawri ban karino phana na badu adum tathok tasin tawraga lore hauji korean gi wana te ko adum tathok tasin tawraga angang sing su makhoi masen wari watai khara tawjaraga karino phagada badu akhoi ne hek khana ba yai hai jariba idaw kari madugi matang do rabadi taw ko na khana ras wafam madugi matang da di hauji akhoi su phibam ta da banina thoina khana badi leitre itaw adugi di kari su khamdiru itaw na ne hoi da hairaga lore yana na badu akhoi adum selaga lore ne karino ne huji ka loi climax fajar ma di kadai di moi mapa masaji laga luhong bagi wabong tanar sibu kamai to ni sachilo koi mapam sida koi na leiba phararu kaido bi chatu noi karino ab to gaiko mo thong marum khangda nang na marol ma karino migi luhong bagi thajana bagi asigi matang ji tadana leki shairo ngai khomi amtu ngai khoba lakle inspector tayai lakle inspector tayai uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. La. Waksingi ulen khanglibi aigi khunggangi leira nungshi toirabi waksingi ulen khanglibi aigi khunggangi leira nungshi toirabi yenglure dingda leite nangumbi jamjara bining thibi leite nangumbi jamjara bining thibi Asha khangdabi awa anathidhabi momonok charaga penjabini aing asha khangdabi awa anathidhabi momonok charaga penjabini kalakmi haulai jadabi humang malna hinjabi shunke ke dana ninthi jabi hajana ikai jabi yenglure urure mo phong ko dingda
leite nangumbi chamjarabi ningtibi leite nangumbi chamjarabi ningtibi aigidi thawaigi thawai oiribi nangtani aigidi punsigi oijage aigidi thawaigi thawai oiribi nangtani aigidi punsigi oijage mapok mapok khudingi aitagi lepiu chamjarabi aigi kungangi chanu yenglure urure mafam khudingda leite nangumbi chamjarabi ningtibi leite nangumbi chamjarabi ningtibi waksingi ulen khangibi aigi khunggangi leira nukshi thoirabi yenglure urure mafam khudingda leite nangumbi chamjarabi ningtibi leite nangumbi chamjarabi ningtibi
Hanana Tagachari ngasi lantok chari inspector TAYAI hanjin episode chamapan kuntrani thoi sandok chariba tangkak relief camp nifu manga tangkak sibu saruk yabiriba 90.0 WAHONG radio da tabiriba toan platform sing de konjal loina tabiriba loinena visual da saruk yabiriba sing Hanana Tagachari ngasi tangkak si da pibir liver feedback amadi comment sing tantak na patok chagi sardana jining tozum ngasi inspector TAYAI episode 932 suba relief camp gina 45 suba episode wari yamna fazai haukiba tawdok sing do no hona na amuk ning sing halle WAHONG radio diamond tv na yai fare hena takbirei sardana jining thousand busu hanana tagachari loinana yai faba oiminasi mampuna hanana tagachari madam susila okram pawung jante kumar wari tangkak fawadi on tok na fazer kring asigi inspector TAYAI episode 932 haina takbirei pawungbu achana tagachari lamna kurumjari madam kuraijam memi tagachari sir surjit like to bire hanana tagachari sir ranabir wangkem angobi sorok haibam karong imabusu hanana tagachari sir surjit inspector TAYAI anjin batangkak wari yamna nungsi haina takbirei ningtawjam mina kunbi kurai hanana tagachari sir ranabir wangkem ima ngo bisorok haibong karong amukan na tagachari madam Gayatri tagachari ima ibem hal ning tokong tagachari thorom sida saruk yabirak tuna thorom si mapung fan biri bakuding mani haisnam tagachari sarana bir wangkem ima ibem hal ning tokong sir suranjoy konsum madam Gita Chandam sana ive waka tagachari sarana bir wangkem madam Susila Okram madam Ahantem Susila tagachari Sandhya Huining Sumbam Tagachari Miss Nirmala na sak pa isay si Fazedra Maya Miss Pusparani Su Isay Ibase Haidra Thank you Diamond TV hay na takpire Inakta da lehining inung siba nambu Yang pazaba isay ni mayam na supam na tanari ba isay yamani Lyrics ta Miss Pusparani Laisrum loina na Vocalista Miss Nirmala Thangjam Ani puna Anisina lejari ba staff na izaraga sarna thawai hapira matung music direction na yamba Binod Kumar lejari ba staff sing jina makta haitari yam pazaba isay ma kurota biba hanana tagachari
Imaibem Hal Ning Thokong Thagachari Sir Dhanaji Ning Thozam Sir Suresh Singh Thagachari Mani Haisnam once again Thagachari Madam Susila Okram Sana Ibe Waka Mabre Sori Takel Changbam Hanana Thagachari Saruk Yabirak Liba Kudingmak Tambal Tongbi Loitongbam Thagachari Thoram Saruk Yabirakba Sir Jiban Lystrom Servisu Hanana Thagachari Loina Naina Patok Shabbat Sitan Anta Yauragasu Mam the Waru Vitanaba Hanana Jari Madam Kurai Memi Sir Jiban Lystrom Taste Pati Yekpam Ning Tozamina Kunbi Kurai Sir Ranabir Wang came Kuring Mapomuka Natagachari Loinana Facebook Live Telebiri Sing Tentak na Patok Chagi Sir Robin Maiti Kumujam Tagachari Aribam Radha Biari Madam Indobala Devi Tagachari Madam Sunita Oinam Tagachari Sir Kwerom Nanawi Yambabusu Hanana Tagachari Sir Kiambagi Wari Yamna Fazei Hena Tagpiri Yambana Madam Nena Kabrambam Hanana Tagachari Sarup Yabirakpa Toramasu Mupufan Biribukuding Asokumar Maite Tagachari Abujam Renubala Tagachari Madam Busu Madam Piamangang Tagachari Leo Manipur First comment Yamba Hena Tagpiri Hanbo in a comment Bibirakiba Tagachari Leo Manipur Loinana Madam Binasaki Devi Tokpam Madam Busu Tagachari Lantok Chariba 90.0 Wahong Radio ki Thoram ki Makasa Tazar Pudamiko Kuragi Matung Mamda Kudol Tamzagani say Saknasi Thoram 7005707 Number Sida call to Viduna Saruk Yabiu Hosik Naktangidi Mamdagi Laptok Sabagi Abalojari Pumna Pamukana Kurumjari Center YCC Toba. Hauka Yening Coaching Center YCC Toba. Hauka Asem Lapa. Mapamashita Sainik Nabodia RMB Amadi. Atopa class 6 to 9 Pawagi. Competitive exams Singidama. Mausang na coaching Kudung Chava Pijari. Yening Coaching Center ge achievement Singdi. First position in class 9 state topper. First offer in state girls